चुरचानपुर की पीटी स्पोर्ट्स कॉम्प्लेक्स साब ओपन जिम मई थारंबगी थौदोक चेनबसिंग बीजेपी लेंगागसना लेमना थारो एक्शन लौगनी हाइना चीफ मिनिस्टर नोंथोंबम बिरेनना फोंदोखरे अमसुंग फेमिना मिस इंडिया 2023 के सेकंड रनर्स अप स्ट्रेला थौनाउजम ngasi इम्फाल यौरखरे होटनबबु लेप्ट्रबदी लमदम असिगी नुपीसिंग सु मिस इंडिया खकनतना मिस वर्ल्ड गी मिंथोल फाउबा फंगबंग amgani हाइना फोंदोरखले मैम खुरमजरे अदम नेंबिरबस इम्पैक्ट न्यूज़ ने सोनाली माइबम हौजिक पुंजा से फाउबुगी मरोब पाउसिंग मैम पीजरे Numit humni chupna chathagadaba Agri Horti Expo for Organic and Indigenous Product of Manipur and Buyer Seller Meet ngasi Chief Minister Nongthongmam Birena haudokre State asidagi maya kaba chinjak maru fukna muthathanaba laingakna changsilliba War on Drugs Mission da politically amadi physically target tawrakani haiba hana khangi haujik leiriba BJP na luchingba laingak asina singnaba pumba chapchana thengnagani hangadaba leite ngarang Churchanpur district ta thokiba thaudokaduda chenaba sing BJP na luchingba laingak asina lemna tharoi action logani haina Chief Minister Nongthongmam Birena Phongdokre Horticulture and Soil Conservation Department gi makhada Manipur Organic Mission Agency Momana Senduna Palace Compound da leiba hapta kangjebung da pangthokiba Agri Horti Expo amadi Buyer Seller Meet haudokpagi thauramga mari leina Chief Minister Nongthongmam Birena hai ngarang Churchanpur da thokiba thaudokadu da chenaba mioi amata lemna tharoi action logani haujiki oina ngarang gi thaudokadu ga mari leina mifami pun amata tawbadi leite adubu chapchana leinga kasina paikhat payaba thabak thauram paikhat kani Miyamna matam kharadi yengbiyo haina Chief Minister na phongdokhe nakalamaromda Agriculture amadi Horticulture Department gi official singna hana popi tharamba mafam sing asida Horticulture amadi Agriculture gi oiba kari potlam sing thaba yabage Popi Tharamba Miyoi Singda Atopa Kari Sintha ama piba yabage haibagi matangda changsinduna yengbiyu thidokpiyo haina Chief Minister Nongthongmam Birena phongdokhe ngasigi thauramadu Horticulture and Soil Conservation Minister Letpau Haukip Additional Chief Secretary P Waifai Joint Secretary INM and MIDH Ministry of Agriculture and Farmers Welfare Priya Ranjan, Managing Director, Notice Reason Agriculture Marketing Corporation Limited, Rajiv Asok yauna leibaga sigi tongan ba mafam singdagi lakpa entrepreneur sing amadi tongan ba stall chamaga kunna sarukyari Churchanpur kari thoge me moi masen kainogi honorable MLA khokte na magi sahi pharakpagi anniversary tokjage mai do open gym ma sanga bi amne to moi kana no moi ada yana da kangbu kharana thugai ai law hai me to satre moi masen gi poni ma dai da khoi government sin basunate ama sunate nothing lam hen ba phadok adu maina thugai khokai tawri ba kangbu di akoi BJP gi di adu madi tolerate tawroi action yeng bi odum drug ki kangbu sidi gang center ka noi ka pa hana ba kangbu ni attack taro not only politically the target of physically target drug poppy plant record hectares replication reaction I know, but I have to save my generation, I have to save my people, I have to protect you all. Femina Miss India 2023 के second runner sabta akhrabi lamdam sigi mamom lo Australia thaunauzam ngasi imphal yaurakre hotnaba bulep trabadi lamdam asigi nupi sing su Miss India khaknatana Miss World mingthol fawba fangbangam gani haina Australia thaunauzam thamlakhle ngasi mahakna imphal gi Bertie Kendrick International Airport yaurakpada mahakpu okpalakpa miyamna airport ta chona tinki state song oiriba sanale bak Manipur gi tan thada lamdam asigi tongan ba furup singi mioi kyana mahakpu haraute yamna okhe paumi singa unabada mahakpu okpirambada Rauba Fungdorok Pagaloina Impact News na hangbawa hangi paukumda Makna Miss India 2023 ke second runner saptare haiduna lamdam asigi semdok ning bahiram sing khudakta semdok pangamloi adubu lamdam sigi oiba thabakara di tawge haibagi wakhalon lei haike Impact News na makhata na hangbawa hangi paukumda Australia thongnauzam na Miss India title fangna bhotna rakhibagi matangda palladuna lamdam asigi hauraklibi nupi oibi singbo saghenbi changdam nabagi hiram asida kathokpa amagaloina na hotna ba leptrabadi Miss India mingthol khaknatana Miss World mingthol fawba fangbangam gani haina lamdam sigi hauraklibi mamom loisingda thauna haplakli Miss India ki crown phanga matungda yumga phawbada phajana wari sana ba mama hoi mami hoi ga phawbada
फजना थेंगनाबा फंगद्रिङैदा दम आइदो बॉम्बेदा दम पुखरे अदुगा अखोइगे स्पॉन्सर की अदगी प्रेस कॉन्फ्रेंस के काम आमा लाइक very hectic schedule aduga hek loison lakpaga ai ngarang dagi free oi baneba adu ngasi ja ekta khudak ta ticket ka ai yum da chatta ba yade hain torga lak bane so I feel so good aduga finally mama hoi adagi mami hoi baba budi ma panda lai gi bagi laktri adu imung manung len mak thengna phangba si yam harawe and also the people of Manipur kayamuk yam na aina thankful oi haibase wana hairaga explain to bodi sungam number aina hekta Manipur change torani haibadi it's gonna be a very hard and wrong promise oi gani na khale haidi fake promise tawbodo however aina ngasi pawbodo to mental health ki matang da advocacy tawjarak base tum continue tawsage na khale akhoi ki mongoloid oi basak se da we have never seen Miss India's ahan boy na adu ai phawba ngamadi noi su sung soi dana ngam gani please have that dream noi gi dream do sung si han gano just work for it you will get it I promise you will tawshin na ba saktam hai tare ko adu pam de ka shu ai na ada lai bado ai marakta I make mistakes adai marakta ai dum asoi ba su tawi aran ba su tawi adu moina chungthopi ba yam perfect oi raga lak pa mi do ka shu pam de ba moina adu na it's okay to be vulnerable it's okay to be it's okay to make mistakes kashum kaide just learn in the process and you can be Miss India who knows you can be Miss World as well Manipur da ahan ba Miss World CZ Academy of Health Sciences के अहानबा बैच के MBBS Phase 1 2022 examination दा topper oikraba mahairoi singda academy asina manapi dun ikai khumnabaga loina na pukning thogatkhre award ceremony gi thauram adu ngarang langol da leiba CZ Academy of Health Sciences ki college campus ta pangthokibane thauram adu da CZ Hospital and Research Institute ki chairman and MD Dr. Palin Khundongbam amasung academy asigi dean Dr. M Amubana topper oikraba college asigi mahairoi tara humdoi da manapi duna ikai khumnaba utki panbaya abadi Manipur University oiba MBBS Phase 1 2022 examination da punna topper kuntra khangat pagi manungda CZ Academy of Health Sciences tagi punna topper tara humdo yawba ngamkhibane North East India da ahanba homegrown private medical college ama oiriba academy asigi mahairoi singna achauba achievement ama lawba ngamkhiba asida academy asigi faculty members sing yauna mahairoi amadi mama mapa sing bu pukning thogatpa oine award ceremony adu pangthokibane thauram aduga mari leina wangang bada Dr. KH Palin na CZ Academy of Health Sciences ase linkhatpa kuidriba medical college ama oibana challenges kaya ama mayoknarabasu Manipur gi oina MBBS Phase 1 examination da achauba achievement ama fangbangam lakpagi damak faculty members sing mahiroi sing amadi mama mapa sing da thagatpa phongdokhe loina watuna leiriba infrastructure sing sumen khatna ba hotna bagi tangai fadaba wafam sing phongdokhe thauramadu academy sigi mahiroi sing na jagoi isegi thauram kaya su pangthokhe ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯇ ꯌꯦꯡꯉꯒ ꯒꯣꯔꯃꯦꯟꯒꯤ ꯀꯣꯂꯦꯖꯁꯤꯡꯗ ꯑꯌꯥꯝꯕ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯩꯈꯣꯏꯁꯤꯗ ꯈꯟꯕꯅꯦ because of the private medical college and also the fees in spite of that we have captured 13 out of 30 again we have to appreciate we have to congratulate the faculty members in spite of all the inconveniences we have seen the limited facilities the campus all those things but in spite of that we have very good teachers and you could get 10 honors including one distinction Tengnopal District ke More Ward number 7 ki manung channel leiba Canon Veng dagi Saimin thang lufo misiga mari leina na sem ke ba JSC na pungkun mari gi manung da mi hat pa puthokada bani haiduna ngase yuk pung taruk tagi hauraga More town manung da hotel shutdown chathakre pungkun mari gi shutdown na maram oiraga More manung da famba ima kaithel hotel amadi dukan pumna makthong lo na kibaga loyana street vendor amata famna khide Imphal More lambi da chain ba passenger service pu bagari amata chain khida batana tana tongan ba lenga ki makha da leiba department gi officing thong lo na ke Banasina maram oiraga mahusa ke punsida chaun akaiba piki misi asiga mari laina na sem ke JSC ke secretary David Mimin Wi-Fi na phongdorakpada chathariba shutdown asi yamna peacefully chathabane misi asida chenari ba mioi sing laingak na athuba matamda fagat paga loina na achumba wild chathaduna mara laiba sing da matik chana chairak piu hairakle nakalamarom da ban manung da pam da ba thodok thoktana ba More police More commando amadi manga suba sam rifles ke personnel sing na akan ba jackson thorang lokhatuna ngak sen ba ki thabak chathari misi asina maram oiraga Tengnopal DC na thokpa order amagi matung inna More town manungda pam da ba thodok thoklaktana ba section 144 su chalaikre
to appeal to the authority to find, to investigate the culprit. If it is a murder, find it. If it is not, report it. So that is just the meaning of our protest. What we want is justice for Mr. Say Minthang Lufeng. We are not here to make troubles. We are not here to fight with the government. The government is supposed to protect us. If the government is threatening the public, then what is the point of having a government? So I appeal to the authority, I appeal to the public, I appeal to the police, I appeal to the government to heed to the prayer, to heed to the request of the public who wants justice for Mr. Say Minthang. Lastly, as a JSC secretary, my humble request is to please find the culprit as soon as possible and let us have this peaceful protest, peaceful sit-in in peace. Matang swai sida break ama logjage break ki matungda India da hauke pung kunmri de covid ke no positive case listing tarit ka chamga ga tara tarit hengalaki bagi paw amadi Manipur amasung maling bitongan tongan ba ipaw singpudon lakchake impact news pamitiang tadon lebiu. Hotel Ambrosia, situated near Delhi Airport at Mahipalpur, provides room at affordable prices, 24-hour Wi-Fi service, pick and drop service, restaurant service for Northeast and North Indian foods. One of a renowned Manipuri cuisine restaurant is giving breakfast and a meal as complimentary. Please visit Hotel Ambrosia, Mahipalpur, Delhi. Contact number 9643504772. Presto Personalized Wonders, Imphal nauna hangdokjare, hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani. Ngasi maglangsing birau Tilak Ras Enterprises, Presto, Thangal Bazar near Kasturi Thong, Imphal. Contact number 0385-244-9025 natraga 98621-00456. Mayam bom kahana taram no okchur bulletin asigi makhata ba pau miyam de pizari India da hauke upung kunmri de covid ke no positive case listing tarit ka chamga ga tara tarit hen ga lakhi ba loina na haujik leiba ga sigi active case listing yankhai humdoi ga chani pan ga yankhai ni thoi leire hauke upung kunmri de covid gi mioi ko ni pan lekhi da ba loina na leiba ga sigi apun ba lekhi da ba masing lak manga listing kuntra ma thoi ga chamri ga humfuni pan sure hauke upung kunmri da covid naram ba mioi listing tara ma thoi ga ni futaret fagalak tuna discharge tawki ba loina na leiba ga sigi apun ba discharge tawki ba masing na crore mari lakh nifu humdoi lising nifu taret hele fagalakpagi chang na chada marfutara nipan dasmik taret sinoda leiri haujik leibaga sigi covid ki apunba case masing crore mari lakh nifu mapan lising kuntrani thoi hele nakalamarom malem gi oina covid ki apunba case masing crore humfunipan lakh humfunipan lising marfuni thoi hen kibaga loina na laichet asidagi laikidaba masing na lakh humfunipan lising humfuni thoi hen khre malem gi oina covid ki fagalakpagi masing na crore humfumanga lakh marfutara humdoi lising marfumari hele. R.K. Sanatombi Devi College of Education, Manipur, Sindhuna, multidisciplinary approach towards sustainable development Haiba Hiramda Numidini Chathagadaba National Thaki Seminar Mangase Hodokre, Seminar si Lyric Memorial Charitable Society Gilamjing Makada, North AOC the Laiba Asajina Complex ki Conference Hall the Hayang Faubo Chathagadabani, Ngasi Hodokpaga Marilena, R.K. Sanatombi Devi College of Education Ge, Assistant Professor Thangjam Medhana Haikibada, Lamda Masigi Education System Fagat Nabahotnabada, Haujik Riba Education Gamarila Khudingmak Anoba Mayon Amada Honghanba Mathautai Masilakna Bhotnabada multidisciplinary approach ki mating change agriculture medical science amadi mass media na chingba tongan tonganba Hiram Singh dasu multidisciplinary approach ki tangai fadaba yamna lei haiki Thauramadu da DM University ki VC Professor N Rajmohan Rajiv Gandhi University Arunachal Pradesh ki Professor Elizabeth Hang Singh Manipur University ki Department of English ki Head Oiriba Professor Irom Gambhir Amasung Lyric Memorial Charitable Society Imphal Secretary Gina Tongbram Su Sarukyaki Loina Tongan Tongan College Amadi University Singi Research Scholar Singna multidisciplinary approach towards sustainable development Gamari Laina ba Hiram Singh da paper paki Education systems hongokna bane ba education systems na kyamu hen ahong badrakar lei habasi koina multidisciplinary approach gi mateng na tongan ba development mayam amada koina porokna bane socially as well as human science da koina sustainable development porokna bane hen longze asida sunate koina medical science hoigera mass media hoigera agricultural activities hoigera tongan field mayam da koina tasena bangasi gi multidisciplinary approach gi bane tasena mak leba ga ma chokot pasi field ma katang chokot pe ada dunya multidisciplinary
approach ta tunga tunga field gi haibadi anga wa like ta pada hanadi like tam tamu haiba academic session da mai pada hojiti skills lakta be adre co curricular activities lakta be tunga tunga ba activities na moida hangan da ba yarta bani na akoina masigi multidisciplinary approach da hamjabani Manipur gi lekai da leiriba miyoi singna lekai adu leiriba water body singbu motsindana amadi lurna na thamna ba IMC gi hanagi ward number 18 gi corporator lai mayum inungan bina appeal tawrakle wafam singa sidagi hauraga numithum ni chupna Brahmapur social club abamo lekai gi maira pai bi amadi anganwadi worker singna kutsamna duna sinduna chathaga ba puari ga sagon duna laklaba takhel khong asengba amadi akoiba da leiriba mafam singbu sit sengba gi thabak thoram hogdokla duna fongdokibane mahakna isa na sense of belongingness amadi work culture lejaraba kanda lamda masi lu nanba oira kadawri bani haiki thauramadu da ward number 18 gi hanagi member ningombam imochabi amadi RK manorama su sarukya khe thauramasiga mari lengana mafam asigi akoibada uchara kaya su thakhe nong tarpa ising sing asi fazana yoksin laga thamna bagi akan ba panda mama toroga lai adu ba akhoi khan lai ba sing sing so akhoi water harvesting si yok na bagi panda mama lai aduna thaina gi matam dadi akhoi na sum taja ba kan da si takhen khong na cheli ba ising asi thakna ba de chana ba matam oiramen hai thana ba chana ba ising yaramen hai adu hojikti adu maki phibam do amta leitere aduna nong ising se yoksin ba asuki matik tangai khadabagi phibam du lae aduna government ni side gi su yoksin na ba hai du leiribina aduna akoi da leiriba ta hin khong mapana si akoi da leiriba akoi gi praja mayam na su akoi mafam ji bolu na na thamna na ba ising wara aba matam da sidagi sidina ba yana no bi da thamina si AFC Under 17 Women's Asian Cup Qualifier ge match tanga si India ge Under 17 girls team amadi Myanmar ga lamba taunaragani hariba match singa sin numidang pung 8 makai taba matamda Kyrgyzstan ge Dolen Stadium da sanagani qualifier sigi mamang da sanakiba match da India na Kyrgyzstan bu panjil amasino da maiti ba pikibane hariba India ge Under 17 team asida Manipur ge Sarang Them Khambi Chanu Thoibisana Chanu Toizam Thoi Yendrembam Sivani Nongmai Kapam Babita Kumari Menaka Devi Laurembam Rivahush Nisa Karlsling Nachingba Sanaroi Singh Yauri TH Birachandra Singh Football Academy Accredited Khelo India Academy Stabungkhok 2023 gi session da yawning ba athlete sing maru oina masagi jahi taradagi na tarataruk fawbugi manungda leiba singna athuba matamda TVSFA gi General Secretary amadi coach ka unaduna session asida saruk yaba yaragani hairakle aroibada bulletin asigi headlines amukhana miyamda thamjare Churchanpur ki PT Sports Complex se saba open gym mai tharapagi thodok ta chenaba sing BJP lenga khasina lemna tharo action lawani haina Chief Minister Nongthong Bombirena phongdokre amasung Femina Miss India 2023 ke second runner up Strela Thonau jamga Simphal yawrakre hotnaba bulep trabadi lamdam asigi nupi sing su Miss India khaknata na Miss World ki mingtol pawba phangbangamgani haina phongdorakle Matang swai sida bulletin solution jare Manipur amasung malengbi tongan mafam sing da thokliba ipaw sing da mak impact news pumiteng tatun lebi